ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯆꯦꯂꯦꯟꯖꯁꯦ ꯏꯆꯥ ꯅꯨꯄꯥꯅ ꯁꯤꯡꯅꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯃꯅꯝꯁꯤꯗ ꯉꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯇꯧꯗꯣꯏꯁꯦ ꯃꯌꯣꯝ ꯑꯅꯤꯅꯦ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ ꯑꯅꯤꯅꯦꯕ ꯁꯤꯒꯤ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯁꯦ ꯑꯆꯣꯠꯄꯁꯨ ꯅꯠꯇꯕꯤꯅ ꯇꯧꯔꯤꯁꯦ ꯆꯣꯂꯤ ꯆꯣꯂꯤ ꯇꯧꯕꯅꯦ ꯑꯆꯣꯠꯄꯅꯦ ꯐ꯭ꯔꯦꯁꯇ ꯈꯤꯇꯪꯕꯨꯗꯤ ꯀꯪꯁꯤꯜꯂꯦ ꯗꯦꯜꯂꯤ ꯌꯧꯔꯀꯥꯟꯗ ꯈꯔ ꯀꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯥꯂꯦꯟ ꯑꯣꯏꯕꯤꯔꯦ ꯀꯩꯅꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯣꯡꯁꯤ ꯁꯤ ꯂꯩꯔꯦꯀꯣ ꯃꯈꯣꯡ ꯑꯃꯃꯝꯁꯤꯅ ꯀꯃꯥꯏꯅ ꯆꯥꯅꯤ ꯈꯪꯕ ꯃꯈꯣꯡꯁꯤꯅ ꯍꯦꯛꯇ ꯆꯥ ꯌꯥꯗꯦꯕ ꯃꯅꯝ ꯈꯥꯡꯉ ꯃꯇꯨꯡꯗ ꯁꯤꯒꯤ ꯇꯪꯈꯥꯏꯒꯤ ꯄꯣꯔꯁꯟꯁꯤꯃ ꯅꯪꯅ ꯂꯣꯏꯔ ꯃꯇꯨꯡꯗꯅꯦ ꯁꯤꯒꯤ ꯃꯐꯩꯁꯤꯃ ꯆꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯣꯏꯅꯦꯕ ꯀꯩꯅꯣ ꯁꯤ ꯆꯥ ꯉꯝꯗ ꯁꯤ ꯇꯪꯈꯥꯏ ꯑꯃ ꯆꯥ ꯉꯝꯗꯗꯤ ꯆꯥꯔꯣꯏ ꯆꯥꯕ ꯉꯝꯗ꯭ꯔꯗꯤ ꯅꯪ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯂꯦꯝꯍꯧꯕꯗꯣ ꯍꯋꯥꯏꯖꯥꯔꯗꯨꯒꯤ ꯃꯊꯧ ꯇꯧꯐꯝꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯅ ꯉꯔꯥꯡ ꯄꯣꯁ ꯊꯥꯒꯠꯆꯈꯤꯕꯗꯣ ꯍꯥꯏꯗꯤ ꯏꯅꯥꯎ ꯑꯃꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯛꯁꯨ ꯈꯤꯇꯪ ꯅꯣꯛꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯏ ꯄꯣꯠꯁꯦ ꯁꯤꯅꯦꯕꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯑꯩꯁꯦ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯋꯥꯔꯤ ꯂꯩꯕ꯭ꯔꯕ ꯂꯩꯌꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯍꯥꯟ ꯑꯃ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯊꯥꯒꯠꯆꯈꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯎꯅꯍꯧꯕꯤꯗꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯒꯤ ꯃꯌꯥꯝꯗ ꯂꯥꯏꯐ ꯂꯦꯁꯟ ꯑꯣꯏꯕ ꯌꯥꯕ ꯊꯧꯗꯣꯛꯁꯤꯡ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯋꯥꯔꯤꯁꯤꯡꯁꯨ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯏꯅꯥꯎ ꯑꯃꯒꯤ ꯋꯥꯔꯤ ꯑꯃ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯗꯒꯤ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯅꯤ ꯈꯜꯂꯦꯕ ꯋꯥꯔꯤꯁꯦ ꯑꯗꯣ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯅꯝꯕꯔ ꯂꯧꯅꯔꯦ ꯅꯝꯕꯔ ꯂꯧꯔꯒ ꯐꯣꯟ ꯇꯧꯅꯔꯀꯥꯟꯗ ꯃꯥꯅ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯂꯤꯔꯛꯄꯅꯦꯕ ꯋꯥꯔꯤ ꯂꯤꯗ꯭ꯔꯤꯉꯩꯗꯤ ꯃꯥꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯨꯄꯥ ꯃꯥꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯅꯠꯇꯕ ꯐ꯭ꯔꯦꯟꯁꯦ ꯕꯦꯁ ꯐ꯭ꯔꯦꯟ ꯇꯤꯟꯅꯕꯁꯦ ꯀꯥꯏꯕ꯭ꯔꯥ ꯀꯥꯏꯗꯕ꯭ꯔꯥꯅ ꯍꯪꯖꯤꯜꯂꯛꯄꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯗꯨꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯇꯕꯅꯤ ꯈꯣꯠꯇꯕꯅꯤꯅ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄ ꯃꯇꯝꯗ ꯅꯨꯄꯤ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯍꯦꯇꯔ ꯍꯥꯏꯗꯤ ꯈꯔꯗꯤ ꯉꯥꯡꯉꯅꯤ ꯄꯣꯠꯁꯦ ꯍꯥꯏꯅ ꯑꯗꯣ ꯃꯥ ꯍꯥꯏꯌꯦꯕ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯂꯣꯠꯄꯤꯌꯨ ꯂꯣꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯈꯣꯠꯇꯦ ꯋꯥꯔꯤꯗꯤ ꯈꯤꯇꯪꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯉꯣꯟꯗ ꯈꯪꯍꯟꯕꯗꯨꯗ ꯄꯥꯝꯁꯨ ꯄꯥꯝꯃꯤ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯋꯥꯔꯤ ꯄꯠ ꯂꯥꯎ ꯂꯤꯁꯜꯂꯛꯑꯒꯦ ꯌꯥꯕ꯭ꯔꯥ ꯆꯥ ꯅꯪꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕꯀꯣ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯁꯤꯅꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯑꯩ ꯃꯐꯝ ꯃꯃꯤꯡ ꯂꯩꯐꯝ ꯑꯗꯒꯤ ꯀꯔꯤ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯑꯝꯇ ꯍꯥꯏꯖꯔꯔꯣꯏ ꯏꯅꯥꯎꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯉꯥꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯍꯥꯏꯕꯤꯔꯛꯀꯅꯨ ꯌꯥꯝꯕ ꯈꯤꯇꯪ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯃꯥꯏ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯋꯥꯔꯤꯗꯨꯗꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄ꯭ꯂꯁ ꯂꯥꯏꯐ ꯂꯦꯁꯟ ꯑꯃꯁꯨ ꯑꯣꯏꯅꯤ ꯈꯜꯂꯒꯅꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯩꯁꯦ ꯏꯅꯥꯎꯗꯨꯒꯤꯁꯨ ꯃꯥꯅ ꯑꯝꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯁꯤꯅꯤꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯁꯦ ꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯁꯦ ꯑꯁ ꯂꯤꯡꯖꯦꯜꯁꯨ ꯂꯥꯎꯋꯦꯍꯦ ꯏꯅꯥꯎꯁꯨ ꯈꯪꯅꯕ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯃꯥꯟꯅꯕ ꯌꯥꯝ ꯇꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯃꯥꯟꯅꯕꯤꯗꯒꯤ ꯃꯃꯥꯟꯅꯕꯅ ꯍꯦꯟꯅ ꯇꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯟꯅꯕ ꯇꯤꯟꯅꯕꯁꯤꯗ ꯅꯨꯄꯥꯁꯤꯅꯗꯤ ꯑꯗꯨꯝ ꯍꯥꯏꯖꯕ ꯃꯉꯣꯟꯗ ꯑꯁ ꯅꯪꯒꯤꯗꯣ ꯑꯍꯥꯟꯕꯗꯤ ꯌꯥꯝ ꯆꯝꯅ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯁꯨ ꯏꯅꯥꯎꯁꯤꯅꯁꯨ ꯌꯥꯝ ꯆꯝꯅ ꯑꯗꯨꯝ ꯈꯟꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯁ ꯅꯨꯄꯥ ꯀꯩꯗꯧꯔꯤ ꯃꯃꯥꯟꯅꯕ ꯂꯣꯏꯅꯕ ꯈꯣꯠꯄ ꯑꯣꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯐꯣꯟꯒꯥꯁꯦ ꯃꯕꯥꯅꯤ ꯁꯨꯝ ꯎꯅꯕ ꯗꯦꯇꯤꯡ ꯅꯨꯡꯇꯤꯡ ꯆꯠꯄ ꯇꯥꯔꯁꯦ ꯐꯣꯟ ꯇꯛ ꯇꯧꯁꯜꯂꯒ ꯑꯁ ꯐꯣꯟ ꯂꯥꯛꯑꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯔꯒ ꯕꯦꯁ ꯐ꯭ꯔꯦꯟꯒꯤꯅꯤ ꯈꯣꯠꯄꯅꯦ ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯅꯔꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯈꯣꯠꯄꯅꯦ ꯑꯗꯨ ꯀꯥꯟꯁꯤꯗ ꯅꯣꯡꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯑꯗꯩꯗꯤ ꯃꯥꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯥꯅ ꯑꯁ ꯅꯪ ꯅꯃꯥꯟꯅꯕ ꯅꯨꯄꯥꯒ ꯄꯨꯟꯕꯗꯣ ꯑꯗꯨ ꯄꯨꯜꯂꯅꯨ ꯈꯣꯠꯂꯅꯨ ꯑꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯈꯣꯠꯄ ꯅꯠꯇꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯄꯨꯟꯕꯁꯦ ꯀꯥꯟꯅꯗꯦ ꯅꯪꯅ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯗꯨꯅꯤ ꯑꯗꯥ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ ꯈꯣꯠꯈꯤꯅꯤꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯁꯤꯅꯗꯤ ꯑꯗꯨ ꯑꯗꯥꯅ ꯄꯥꯎ ꯁꯥꯎꯖꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯗꯒꯤ ꯃꯥꯒꯤ ꯍꯥꯏꯐꯦꯠ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯅꯪꯒꯤ ꯃꯦꯁꯦꯖ ꯅꯨꯡꯁꯦꯖ ꯌꯦꯡꯒꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯗꯥꯅ ꯄ꯭ꯔꯥꯏꯚꯦꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯀꯔꯤꯝ ꯍꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯀꯥꯟꯁꯦ ꯐꯣꯟ ꯇꯧꯔꯛꯄꯤ ꯃꯥꯅꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯋꯥꯏꯇꯤꯡꯒ ꯂꯩꯕꯤ ꯑꯗꯨꯒ ꯌꯨ ꯉꯥꯎꯔꯒ ꯈꯥꯏꯕꯤ ꯈꯣꯠꯄꯤ ꯇꯧ ꯃꯥꯅ ꯂꯥꯁꯇꯗꯤ ꯈꯪꯉꯛꯑꯕ ꯍꯥꯏꯇꯥꯔꯦ ꯀꯟꯐꯔꯦꯟꯁ ꯊꯥꯗꯣꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯒ ꯂꯥꯁꯇꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯅꯔ ꯂꯩꯕꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯦꯗꯅ ꯕ꯭ꯔꯦꯛꯑꯞ ꯇꯧꯕꯗꯒꯤ ꯉꯁꯥꯏ ꯕꯦꯁ ꯐ꯭ꯔꯦꯟꯗꯨꯒ ꯑꯣꯏꯅ ꯀꯣꯏꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯗꯣ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯋꯥꯔꯤꯅꯤ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯋꯥꯔꯤꯅꯤ ꯃꯦꯜ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯋꯥꯔꯤꯅꯤꯗ ꯑꯗꯨ ꯃꯥꯅ ꯌꯥꯝ ꯆꯥꯛꯆꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯣꯠꯁꯦ ꯆꯨꯝꯕ ꯆꯨꯝꯗꯕ ꯁꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯟꯁꯔꯗꯤ ꯑꯩꯅ ꯄꯤꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯦ ꯏꯅꯥꯎ ꯑꯗꯨꯕꯨ ꯍꯣꯏ ꯆꯨꯝꯃꯤ ꯅꯪ ꯑꯃꯔꯣꯝꯗꯕꯨꯗꯤ ꯑꯗꯣ ꯂꯣꯏꯅꯕꯗꯨꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦ ꯑꯗꯣ ꯃꯥ ꯍꯥꯏꯁꯦ ꯏꯌꯥꯝꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯂꯣꯏꯅꯕꯁꯦ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯣꯏꯅꯕꯁꯦ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗꯦ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯌꯥꯔꯕꯁꯦ ꯑꯗꯨꯗꯤ ꯁꯥꯕꯗꯁꯨ ꯂꯣꯏꯔꯦ ꯍꯨꯃꯥꯡꯁꯨ ꯑꯅꯦꯞꯄꯤ ꯀꯥꯈꯠꯂꯦ ꯇꯧꯔꯤꯁꯦ ꯃꯅꯝꯁꯨ ꯉꯥꯎꯔꯦ ꯇꯧꯔꯦ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯁꯤꯀꯣ ꯁꯤꯗ ꯌꯥꯔꯦꯀꯣ ꯁ꯭ꯄꯨꯟꯅ ꯆꯥꯕꯩ ꯐꯤꯕꯝꯗ ꯁ꯭ꯄꯨꯟꯅ ꯆꯥꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯈꯨꯠꯅ ꯆꯥꯕ ꯌꯥꯗꯦ ꯈꯨꯠꯅ ꯆꯥꯗꯤ ꯑꯃꯨꯛꯇ ꯂꯣꯏꯗꯣꯏꯅꯦ ꯁ꯭ꯄꯨꯟꯅ ꯆꯥꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯥꯔ ꯌꯨ ꯔꯦꯗꯤ ꯌꯦꯁ ꯕꯤꯠꯇꯤ ꯂꯩꯇ꯭ꯔꯦ ꯈꯪꯉꯦ ꯕꯤꯠꯇꯤ ꯂꯩꯇ꯭ꯔꯦꯕ
ꯆꯦꯂꯦꯟꯖ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯌꯥꯝꯅ ꯆꯦꯂꯦꯟꯖ ꯍꯋꯥꯏꯖꯥꯔ ꯄꯨꯊꯣꯔꯛꯄꯗꯤ ꯃꯈꯣꯡ ꯑꯃ ꯅꯪꯒꯤ ꯄ꯭ꯔꯥꯏꯖꯅꯦ ꯁꯤꯁꯦ ꯇꯪꯈꯥꯏ ꯑꯃ ꯆꯥ ꯂꯣꯏꯔꯛꯄ ꯅꯪ ꯄ꯭ꯔꯥꯏꯖ ꯑꯃ ꯐꯪꯗꯣꯏꯅꯦ ꯑꯥꯔ ꯌꯨ ꯔꯦꯗꯤ ꯑꯗꯨꯗꯤ ꯇꯪꯈꯥꯏ ꯑꯃ ꯍꯥꯟꯅ ꯆꯠꯁꯟꯅꯕ ꯇꯧꯔꯒꯦ ꯔꯦꯗꯤ ꯔꯦꯗꯤ 3 2 1 ꯁ꯭ꯇꯥꯔꯠ ꯆꯠꯂꯥ ꯅꯪ ꯆꯠꯇꯤꯌꯦ ꯆꯠꯀ ꯆꯠꯂꯥ ꯆꯠ ꯊꯨꯝ ꯈꯤꯇꯪ ꯌꯥꯎꯔꯗꯤ ꯐꯅꯤꯗ ꯊꯨꯝ ꯁꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯊꯨꯝ ꯈꯤꯇꯪ ꯌꯥꯎꯔꯗꯤ ꯆꯝꯃꯦ ꯁꯤꯗꯤ ꯐꯖꯃꯟꯗꯦ ꯃꯅꯝꯁꯤ 이거 또 어디야? 일단 가위가 없더라. 짠 빨리 나가. phải đè mà không cha là thế đấy. Nó còn ra rồi à? 씹어 많이 잘하는 거 ngâm rồi 공작 아싸. ngâm rồi à? ngâm rồi anh ngâm rồi lắm tay qua đấy. 오지기 전 라스타 à thế giờ ăn mà dính ngâm này cho lấy một trang ngâm rồi gì 소영아 뭐야 해야 알아야 또 punishment이라는 건 방ጣ위 punishment이는 이거 사야 돼 punishment이는 이거 똑딱 빠가가 비 하와야자 이거 빨리 그냥 이렇게 아 좁은 뜻이지 좀 깡해 살 꾸꾸요 생기 야 되면 뭐 멜라가 되면 사 생기 병가 못 와와 하이씨 해야 돼 한다 하와이 와야 자체는 곤 롱단 뭐 메살라가 좀 메라 사지겠나 ai ngầm ra bay ra 비오 때문에 그래 봐 tiếng thế nào punishment là gì không phải gì đâu thôi giờ nó mai tay gì thôi nè tay bên bà đấy nhà đồng nhà dân người ta chơi tay nữa là gì cái này gì à cứ ai làm tốt thì tay tay ra nó có đang 짜기 지금 같다 밥 먹어 bây giờ tao hui và thao nó tiền cái đúng tôi phải tôi là cái tôi à đúng rồi chứ post challenge ngầm được như ngay tại à tôi trang hình tông này tại mình bút tôi tàu từ gì challenge 하 mà đi đào đi đi ngầm đi nâng ngầm rồi gì nữa à muốn tàu từ từng tàu cái try tàu cái hay đi à khối gì người bảo khối nó phải xí sang một cái đó hay bảo post này nhìn cái gì cả à tôi ai kêu anh đi ngầm dari bani quên đấy sai bani cái gì à tôi ngầm được này na video gì tăng mà thâu cái hay ta đấy cái nào cũng nó ngầm béo rồi phải biết tao bị rồi ai ta xin ngầm bây giờ thì mấy ông mình ngầm mà đi à đấy bắt tao qua thả ra cái ai à đó ai à đó sang bờ cái tao giờ cái ya cái đó à đó punishment je phang mình này ta này có à đó thôi giờ cái gì nằm ai tay nào ta hay nó kiểu mà mày cay vậy mày chơi như vậy 에, năng 모로 야우다 자가 이제 이엔두나 탱다 자가도 이엔두나 탱다 자가도 칼라가 나카다이 아니 나탁 sai tính là dài rồi 에 나산 산 타이나 되게 노네 năng 나마이 자이 농 테이가 들어가 자 파이라 근데 좀 까네 내가 이거 돼 không tay rồi hàn ấy ai ăn tây rồi hả tây ai thì ngạc phúc rồi sai rồi tay mà hát than cũng được dân là cái đi 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 Hawaii jar mai tay mà đi phát ra đi
ꯀꯝꯄ꯭ꯂꯦꯛꯁꯟ ꯐꯖꯩ ꯍꯥꯏꯕ ꯑꯁꯦꯡꯕꯩꯔꯥ ꯑꯧ ꯑꯗꯣ ꯃꯥꯏꯗ ꯃꯣꯔꯣꯛ ꯁꯥꯔꯣꯏꯗ꯭ꯔꯥ ꯑꯝꯇ ꯅꯞꯇ꯭ꯔꯕ ꯅꯞꯇꯦ ꯑꯝꯇ ꯅꯞꯇ꯭ꯔꯕ ꯄꯛ ꯊꯥꯖꯤꯜꯂꯣꯅꯦ ꯄꯛ ꯅꯞꯅꯕ ꯌꯥꯔꯦ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯔꯦ ꯍꯋꯥꯏꯖꯥꯔꯁꯦ ꯃꯥꯏ ꯑꯣꯏꯅ ꯅꯞꯅꯔꯦ ꯑꯩꯈꯣꯏ ꯄꯔꯤꯐ꯭ꯌꯨꯅ ꯍꯥꯏ ꯆꯥ ꯉꯝꯗ꯭ꯔꯕꯤꯅ ꯍꯥꯏꯇꯥꯔꯦ ꯑꯉꯥꯎꯕꯕꯨꯗꯤ ꯇꯥꯔꯦ ꯑꯗꯨꯏꯁꯨ ꯉꯥꯎꯔꯕꯅꯤꯅ ꯉꯥꯎꯍꯜꯂꯒꯦ ꯇꯧꯅꯦ ꯍꯥꯏꯅ ꯅꯞ ꯅꯔꯥꯏꯕꯛꯇ ꯅꯞꯄꯒꯦꯔꯣ ꯂꯥꯏꯕꯛꯇꯁꯨ ꯅꯞꯄ ꯂꯣꯏꯔꯦ आप क्या हो रहा है ऐसा पापा ये क्या लगा ꯑꯁ ꯌꯥꯗ꯭ꯔꯦꯍꯦ ꯑꯩ ꯆꯦꯜꯂꯛꯀꯦ ꯇꯧꯋꯤꯗ ꯌꯥꯗꯦꯗ ꯅꯝꯊꯤꯔꯦ ꯃꯅꯝꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯆꯦꯜꯂꯦ ꯑꯗꯨꯗꯤ ꯀꯣꯛ ꯉꯥꯎꯔꯦ ꯃꯤꯠꯀ ꯂꯣꯏ ꯉꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯞꯁꯟꯈꯤꯅꯨꯗꯅ ꯌꯥꯗ꯭ꯔꯦ ꯃꯤꯠ ꯉꯥꯎꯕꯒ ꯃꯅꯝ ꯅꯝꯊꯤꯕꯩ ꯉꯥꯎꯕꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯣꯇꯤ ꯅꯠꯇꯦ ꯑꯗꯣ ꯏꯆꯥ ꯉꯁꯤꯒꯤꯗꯤ ꯆꯦꯂꯦꯟꯖ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗꯤ ꯒꯣꯔꯣꯡ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯀꯩꯀꯩ ꯇꯧꯍꯟꯅꯤꯡꯕ ꯁꯤꯒꯨꯝꯕ ꯑꯉꯛꯄ ꯅꯣꯛꯅꯤꯡꯒꯗꯕ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯒꯗꯕꯗꯣ ꯑꯗꯨꯝ ꯂꯧꯈꯠꯂ ꯇꯧꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯏꯅꯥꯎꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯍꯥꯏꯗꯤ ꯂꯥꯏꯐ ꯂꯦꯁꯟ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩ ꯈꯪꯍꯟꯖꯒꯦ ꯑꯗꯨ ꯌꯥꯔꯕ ꯏꯆꯥ ꯂꯣꯏꯁꯤꯜꯂꯤꯔꯥ ꯃꯌꯥꯝꯗ ꯐꯣꯀꯁ ꯑꯗꯨꯗꯤ ꯀꯪꯂꯩꯄꯥꯛꯅ ꯐꯔꯦ